Manipur ase aikoi 1947 gi August ki tang tramani Manipur ningkha tamba oiki haibado ngasi gi miyam da thamjage maramdi aikoi matam aduda aikoi gi matam adugi aikoi gi adugun ba ining tho budasandana haidiba numit asida aikoi ning tamba phangki na lauthoki adugi makha tabada aikoi India da ning tamba se August ki tang trawa da oiki aduga Manipur na August ki tang trami da oiki adu oiba targadi India da gi Manipur na ning tamba hali haibase ngasi gi miyam da thamjage aikoi khanongpok Asia da maning tamna ningthau pamba lebak amo oirami haibase miyam na khangna wafamni hairibi iramdam asida inang thoksing aduna makha chathar matamda aikoi thabak thoromsing ado ngasi phawba aikoi macha machu oibasing na pangthoga lai haibudo miyam da thamjage Manipur na tangkak anirakta mikha ponba amo oiki ahanba tangkakta awagi makutta mikha ponbu oiki awagi makuta sahi taret puntang tuna aikoi 1819 dagi 1826 phawba aikoi awagi makuta aikoi ning tamba mangkhibadu oiki ado matam adugi lebak pun nungsiba Gambhir Singha Maharajana mahaki British dagi mating lauraga aikoi ningthi torem phawba tantokuna aikoi ning tamba amo hingge aba pafum miyam da thamjage ani subada aikoi iramdam asida aikoi 1891 da Anglo Manipur War thoki 1891 da Anglo Manipur War asida aikoi British ki makada sahi yankai taru aikoi ning tamba mangki haiba adugunlaba ning tamba mangkiba ase kari gi damakta mangkibano haiba matamda British na Manipur gi lengalonda kut thindilapatagi hairiba adugunlaba 1891 ki March ki tang 13 da Anglo Manipur War declare thoki Anglo Manipur War declare to matungda aikoi April ki tang 13 pawba kanna songnar matungda aikoi Manipur maithiu phangki numit adubu ngasi chu miyamna dag dia hena observation pangthuga lai hairiba numit asida aikoi ningtamba mangki haiba wafum aduni aduga hairiba 1891 da aikoi na hairiba matam aduda aikoi gi adugumba ifa ifu singna maramdam gi damakta majati gi damakta aikoi thawai phaw kallaga aikoi iramdam ningtongba hanjelakba adugu masa masu oiba aikoina makoi gi khungul liba haibse aikoi gi ithaudange haibido wafum masi thamjage British ki political agent oiriba GP state wana Budarsandra bu magi resident da August ki tang tramai gi ahing nongai da kauki August ki tang tramai gi ahing nongai da kaubu matam asida isda aikoi hairiba numit asida leibak ki thaudang punamak nangonda ngasidagi sinarabani haina adugun loba British ki adugun loba political agent Mr. State wana wafum adu thamlo matungda hairiba adugun loba ining thoda sinara matungda khut songnaraga hairiba iramdam ase August ki tang tramai gi ahing nongyai Bharot sab sana khusinagi haiba wafum aduni matam aduda Buddhasandar se mahal adugunlaba British ki political agent na mahapukawbani matam aduda Buddhasandagi private secretary Sanasang Gaurav Hariga loina na mafam aduda sat matungda aikoi iramdam se ngasidagi nahangna thabak thorong kudimuk uradamni haina sinakhiba aikoi ningtamba hanjankiba numit adubudi aikoi ngasi phiran singgatuna iramdam gi damakta ijati gi damakta aikoi hairiba numit asibu ningsingphum thoi haiba wakulon yumphum oiraga hairiba thabak thorom singse pangthokpani haina miyamda thamjage aikoina lakningiba pointi aikoi India gi ningtambadagi Manipur gi ningtambana noma hali haiba wafum aduni aikoi khangkhang kayada aikoi tasena migi mikha polaga su aikoi ahambada awagi makuta mikha pongi ani subada British gi makuta mikha pongi mikha ponba pandaba adugumlu furuk ni haina ifa ifu singna aikoi suthang oriba aikoi da pidamba message na ngasi su aikoi message to puraga aikoi ifa ifu singi khungun liba tangai phadi haibdo ngasi miyam do thamjari